मेरेंग ताबीरिबा पुनो पुगोबचोफना अहानबक्तदा तराम नौचरी ngasisu anauba nongmaijing numit ama lakpoga loina mayamna hangbirakkiba wangsing amadi birakpa commentsing do video du pudun lakchari ngasi gi video su meng tabiribasing na video su like to shimbiba amadi video su share to biramu ngasi gi video si matang asda hujari video su loiba phawbu tang meng tab ngasi ahanbada lokachariba comment asidi business na to birakpani bro laptop da headphone use to the sound thokte kamaina mapon thokadabino adongi laptop da headphone hapa matam da koigi sound thokte hariba se adongi settings da gari bakra problem le ram gada mali adongi settings adu da headphone asi yabra yadabra haibi check to bina bing tamakta control panel ni sangbiraga sound hariba section ni sangbiraga domna headphone adu default thambi matam da soi namke yagani hainje hariba setting asi samtok piraga mutta try to bi matam da soi namke yabra haibi check to bu haiduna to bi comment si pok bijari mathangda lokhachariba comment asina chongba sarang them to birakpani mamangi sunday da isagi achinba khara leibadagi matam chana comment piba namjakidaba madumak aisu taseng nuaijade adubu channel asibu pamjaba nusijabadagi matam khara sontharaga comment pikibani adubu video semba loi kibana halabasu aroiba aigi comment hapirakpagi hainga lekin hagachari chongba sarang them basu aigi maike digi hainga lekin hagachaba hongdokchari maramdi video kudimakta nungai nuairaba amasung fazaraba comment tawbiba amadi puning tawgapibagi damak aigi maike digi shotu tawgal thangdochari loinana makhatana habirabasi matungdadi matam chana comment pinabo hanajage hoi matam chana comment pibiro soidanam ki adom comment su hawkatnaba honajarake haina tamjari loinana makhatana habiribasi aduga bro apps yambase phone da hang chatgadra kari problem legini amukta haibiro hoi adongi phone haijaba tare masida koi application sing asi yamna hapsin ba asi koi system di storage asi memory na chimbasing ram na chimbasing asi occupy option mana mar moraga sinama tamda nungai taba hang chatpa na tagana koi lag koi bagum sing asi theng maram aduna yari mokhai di koi di third party application su happy daba aduga rigum hap tar ga su tangai fadaba maru oi basina gadaba application khara katang happy bana dongi phone adu yam smooth oina nungai na sinabu yagani haina adu comment asigi pa su bijari mathangda lokhachariba comment asina premjit mutumna tawbirakni bro realme narzo 50 pro 5g ga realme 9 pro plus 5g gase sinaba matamda kanana hen nungai maru oina camera gaming da adomna hangbireiba phone ani asida yawriba processor asi chapana processor oibna maram oiraga gaming amasung performance matangda ri toina khenaba uba pangiro adubu camera gi matangda realme 9 pro plus na 50 megapixel aduga koi narzo 50 pro asida 48 megapixel gi camera oibni adubu haiba camera ani asida pudung na khenaba yamna ka hena khenaba su uba pangiro maram aduna haiba phone ani asi adomna leinaba gi damakte yingiram oiba taragadi ani asi gi manungda realme narzo 50 pro asi oina leibibana hena domi damakta kudum chagani haina tamjige maramdi haiba phone ani asi gi price asi rupa 5,000 gi matam khena kimna maram oraga budget asida value for money yeng bataragadi realme narzo 50 pro haiba phone asina soidana ke afaba phone oigani haina domi comment asi gi pau kumsu bijari mathangda lokhachariba comment asina da abungna tobirakpani bro under 30k camera overall da faba phone amta suggest tobio reply gi tamak next sunday ngaijarange adomna mathangi sunday ngaibiramba adom hainingai litana khachaba hongdokchari loina adomna hangirei lupa lising kuntra pau gi range da overall da performance da faba camera da faba phone haijaba taragadi adongi budget aduna khachitang hapchan biba yabu oiba taragadi lupa lising ani tang hapchan biraga Samsung Galaxy S21 fan edition hariba phone asi yamna mak faba phone ama oiri ngasi namjariba video asisu Samsung Galaxy S21 hariba fan edition gi phone asida namjabana maram oirga phone asigi camera gi resolution amasung matau karam tawgi haibado adom soidana maki khangbigani aduga karigumba adom na lupa lising kuntra gi budget asigi manungda leinabagi damakta yengbiram bataragadi masigi tam khragi mamangda launch tawkiba phone amadi oire adubu Samsung Galaxy S20 fan edition hariba phone asisu gusti matamda lupa lising kuntra gi makhada phangiba camera gi matangda performance gi matangda yeng bataraga Snapdragon 888 processor yawiba afaba phone ama oibana hariba phone ani asigi manungda adomna apamba ama khandiraga leibu matamda suidongna problem leiroi haina adumi comment asigi pawumsu bijari mathangda lokhachariba comment asina Vidyasor ilangbamna tubirakni bro Samsung A53 ga Realme GT Neo 3 ga ani si changdamna bal matamda camera da gaming da ateida singbata kana kari da heli haibadu tang tambiram adomna hangbirei ba phone ani asi koi camera gi matang da yeng matar ga Samsung A53 haiba camera gi damak su yamna mukfa ba optical image
स्टेबलाइजेशन पीरीबा दुगा IP68 की वाटर रेसिस्टेंट चिंगो ओइबा दुबा यामना अफबा फीचर्स हापा फोन अमदी ओइ अदुबु परफॉर्मेंस की मतंग द यंगबा तारगसु के Realme GT Note 3 हारिबा सिसु अदुमक फबा फोन अमा ओइबना मरम ओइरगा मसी अदोम की प्रेफरेंस के मखा पोले अदोम गेमिंग की दमकता परफॉर्मेंस की दमकता यामना मक फबा यंगिरम तारगदि Realme GT Note 3 असि लैबि याइ दुगा कैमरा की दमकता वीडियो की दमकता अमसुंग IP68 की वाटर रेसिस्टेंट याउबा फोन अमा पाबिरम तारगदि Samsung A53 हारिबा फोन असिसु वालिसिंग कुथागे रेंज ता लैबा अफबा फोन अमनी हाइना अदोम की कमेंट असि के पाउसु पिजै मसीगे अरोइब सरुक असि मैमना कमेंट तौबिरकपदा ममांगदसु याम तोइना हंगिरकिबा अखोइगे लुपा लिसिंग कुनदगिना कुनगी मनुंगदा लैबा कुन मंगा फाउगी मनुंगदा लैबा फोन अफबा फोन सजेस्ट तौबिनाबगी दमकता ममांग चतसु कमेंट क्या तौबिरकी अदुबु हुजिक फाउगी ओइना चलिबा अक्टोबर था असि लोसलकबा फाउ असि फाउदा लुपा लिसिंग कुन फाउगी मनुंगदा अदोमना अफबा फोन अमा लैनबगी दमकती यंगिरम बतारगदी कैमरा सु फबा परफॉर्मेंस सु याबा अदुगुंबा फोन अमा यंगिरम बतारगदी Samsung Galaxy M53 हारिबा फोन असि हुजिक मतमदा लुपा लिसिंग मकुनगी मखादा लैबा अफबा फोन अमनी हारिबा फोन असि अदोमना यंगबी बे हारिबा फोन असिदा 5G सपोर्ट तौरी लोइनना लुपा लिसिंग कुन मंगा फाउगी मनुंगदा लैबिबा यंगिरम तारगदी Realme GT Neo 3T हारिबा फोन असि अदुकी मतिक फबा फोन अमा ओइ हारिबा फोन असिदा Snapdragon 870 की प्रोसेसर चिंबा याउरिबा हुजिक मतम असिका चानरबा फोन अमसु ओइ लोइनना हारिबा फोन असि ऑफर की मतमदा लुपा लिसिंग कुनगी रेंज ता अदुमक उबा फबा फोन फंगबा फोन अमा ओइबना मरम ओइरगा हारिबा फोन अनी असि लुपा लिसिंग कुनगी मनुंगदा मति कुन मंगागी मनुंगदा लैबा अफबा फोन सिंग मक्तनी हाइना अदोमदा असिगी वीडियो असिगी खिदोंग चाबा लौजरगा मयांग मफंगदा सजेस्ट तौजरी मसिनी ngasi mayamna hangbirakkiba wangsin amadi ibirakpa comment-sing ge video asibu miyang tabiriba video asida comment tawbirakkiba mayam punmakkusu aigi maiki digi haninga lekan thagachaba pongdokchari tungdasu adomna mobile phone sing matangda technology ga mari leinaba hangmining ba wahangsing leiba taragasu ngasi video gi comment section da sungsoi soidin ibiramu amadi channel asida bibining ba suggestion leirida su ngasi video gi comment section da sungsoi soidin ibiramu channel asibu hena mabul phaba channel amok oina bagi damaksu ngasi video asibu like option biba amasung share tabusu kaubiganu ngasi gi oina di video si matang asida losinjari tungda nauba video amada amuk tengnarasi matam adu fawin magtadi mayam punamakti kaina bagi atam ijari